अहानबद मरुइबा पाउ ngarang pangthokiba vice president gi mikhal de NDA gi mirep CP Radhakrishnan mai pakre pungamagi prime minister gi Manipur khongchana irang asida kanaba kari chupi bangam loi haina congress ki luchingba MLA TS location haikre amadi MSP Shiel amasung MSP Shiel gi recruitment gi wafam high court yaunare खुरुमजरी Am-Istv बु मिरेंग ताबिरिबा पुनमक पुतराम नोकचरी हौजिपाव संदोना पिजरी ngarang pangthokiba taraga manga suba India gi vice president gi mikhal de NDA gi mirep CP Radhakrishnan mai pakre mahagna apunba voter chartered ke yankhai ga nithoi gi manungda chamri ga yankhai ga nithoi fangduna mai pakibani mikhal asda mahaki lamba oiriba opposition congress na luchingba India block ki candidate hanagi supreme court ki judge oiramba Sudarshan Reddy bu maithiba piramki mikhal asda Sudarshan Reddy na punna vote chahum fangki masagi chahi humfuga taret suraba CP Radhakrishnan mamangda term anirag MP oina mai pakibadana tana state ahungi governor oina thau puramlaba miyoini mahangna ikon kona governor oikibasna Maharashtra state kini panbayai chahi sigi July gi tang kun ga mathoi de India gi vice president oiramba Jagdeep Dhankar hakchang gi fibam na maram oiraga pharmacy thadokibadagi ngarang gi mikhaladu pangthokibani Senglaba Laifamlen Kangla Mangthoklam Banatana Pung Amagi Prime Minister gi Manipur Khongchetna Irang asida kana bakari chupi bangam loi haina khundrapam kendri gi MLA TS location Kaibi Kumuda Laiba Young Athletic Club ki nifuga taruk subama pokumon amadi Jim Sangabagi Thoronga Mari Lenana Fungtokre Thoramadu YLC gi President T Kennedy Maitei Dolaithabi JP gi Hanagi member N Sanatomba Maitei Uyumpok GP gi Hanagi Pradhan TS Inaucha Ward member Oiramba TS Okendro na basu sarukyaki Tharamadura location na makhataki bada Mizoram amadi Assam gi khongcheta Manipur da ngaihak changlam drabadi Bihar gi election da soiba tare khanbadagi pung ama Manipur gi kaithoklam ta sengna irang asi loishin ge khalabadi MLA pumnamak mafam amada kauraga wari sana famthoi karamba kendra da popi thabagi illegal immigrant na masing yam kre haiba kendra gi MLA natraga Thangnaba Kendra gi MLA singnadi mayek sengna khangani thokliba problem asigi solution karamna purakani haibasi MLA singa tanafam thokpadu amatta tawbagi mami tadri Kangla amadi Churachandpur da tongan ba thauram silibasna irang loshina ba honaga dawribra natraga furup ani asida nauna hu kamsin ga dawribra haibasi jamamna ba fawi nakalamadana ama hai tawramgadra haibagi chingna balai mahagna pukchel singlabadi khongchalazida National Highway Khudimak furup Kanglup Khaidana Chathok Chasin Yahangani Athing Bapirak Pakuding Ubaga Kapa Suret Sai Togani Haiduna Lokthofam Thoi Manipur Thugaina Wafam Kanagumba Amatana Haiba Yaroi Karigumba Kulai Paiduna Manipur Thugaina ba Makhatana Honaraklabadi Ahakba Cherak Pigani Haina Loktokadabani Indiagi Luchingba mo in a relief camp to Awaba Kangliba Michamiangi Awaba Ubibam Thoi Makoyi Akanaba Tabak Paikat Fam Thoi relief camp to Lady Basingi Awaba Ubidri Balenga Ase Minung Si Kangba Mioi Bagili Chatli Haiba Yaroi Prime Minister Modi na fabricated house lady ba relief camp ta minute mangadang leibangam na badesu site to bike miyam na wari ba si tasengna khangning ba irang si loishin ge khalabadi numit ini dagi tadana lakfam thokpani foreign tour di numit khuding gi chatpangam laga Manipur da nongmatang oirabasu kaithopangam da basi laibak thibani numit ini dangi khongchat oiram labadi makhong fawba hambi gadabani miyam na hojikti asengba achumba masak khanglabani na isasi achumba firep lawba matam oire haina makhataki Naba migi minunsi masa naba ni lo kai Manipur da laga chandai tawle jaigi ai hate haro de go sa number 99.9% ai ki thaja rakre ba kachuna da ba phore na me khudin koi di chapi ngamba mai masa machu sola par mai di state sola par na magi province sola par na kai mai wanda ba adu mapu mapara ba adu tapudi Manipur ba mai tai bayan dinje Manipur da le ba praja mayan dinje jati mayan ge Haipung manung dale betul khala bramu a sudah kaya ating mana ke koi hare jati kharam ne to yaram thawel aya bara na mangaya kita bas samada khulai ba mam chang laga mai kai yaw ga che to ya ba adu di mana ada tongri gudi koi nam sal le hato ke hari braba imane pa Manipur da gudi ba jati punaba jat bijat khai dala don dola khai dala koi punaba gyan tamil ba changi Akoi panmak chamane lemine bechani
Kanana kami hu kam jale chinga matam na kapdan mati atu hu do kanana singdok pigani Am-Istv amasung Am-Istv gi recruitment process thingbinaba amasung haidoktana leirakliba recruitment gi result haidokbinaba High Court of Manipur da wakalakre lakliba tang taragani thoida government file bikhalaknaba Justice Ahanthem Bimolna government ta khanghankre Englishingani taraga mapanda notification thoklaga Manipur State Power Company Limited amasung Manipur State Power Distribution Company Limited ki Group C amasung Group D gi ahangba post longnaba pangthokiba examination da exam thaba yaukiba Sing Laktagi Miway Singna Manipur Lenga ki Chief Secretary Commissioner Secretary Power Government of Manipur Managing Director Manipur State Power Distribution Company Limited amasung Manipur State Power Company Limited na respondent oiraga khanana bagi pukhalakre read petition ani sigi petitioner gi maike digi English ngani kunga mangagi September ani da thokiba notification ki matungina Manipur State Power Company Limited ki Group C amasung Group D gi thabak lobagi recruitment process cancel tawkiba du Nahanbigano, Amaromdana Tha Simaki Tang Ahum the Thokpa notification Manipur State Power Distribution Company Limited ki Group C Masung Group D ki Ahangba Post Longnaba Pangthokiba recruitment process Katkiba Dubusu Chanahanbigano. Loinana English Ngani Taragamapan gi January gi Tang Amada Thokiba notification gi Matungina Am-Istv Amasung Am-Istv gi Group C Amasung D gi Thabak Lobu gi Pangthokiba examination gi result Haido Hanbiu Haina Haizarakibani Hairi. High Court of Manipur gi Justice Ahanthem Bimol gi court the writ petition ani sigi petitioner gi maike digi Senior Counsel S Bishwajit Maitei respondent gi maike digi Advocate General Lenin Hizamna mahut senduna case asigi matang da khanaki Senior Counsel S Bishwajit Maitei na tha sigi ani amasung ahum da thokiba order chatnadabagi interim order ama pass sobina bahajaki respondent gi maike digi mahut sin ki Advocate General na interim order pass sobagi mayokta affidavit file taunaba amasung case asiga mari lainaba government ki file puthoknaba numit humni matam pibinaba court prayer torki court aduna interim order pass taunaba prayer khanakiba thasigi tang taragani thoida matam lepkhibaga loinena mathangi hearing numita mari lainaba government ki file court asida puthoknaba su respondent da khanghankre hari National Health Mission amasung National Program for Control of Blindness ki makada National Program for Control of Blindness and Visual Impairment NPCV and VI Thawal amasung Fatherland Patriots Memorial Club Khongjong anina sinduna World Glaucoma Day English ngani kunga manga gi thoram ngasi Thawal District ki Khongjom Kaithel da leiba community hall da pangtokre Uniting for a Glaucoma Free World haiba pandam da pangthokiba thoram adu Deputy Commissioner Thawal Hanakamai Chief Medical Officer Dr. Thawal Dr. Y Nokul District Hospital Thawal gi Medical Superintendent Dr. W Rohini Kumar amasung NPCV and VI Thawal gi District Nodal Officer Dr. Virbala Okramna maruiba mioi singoina sarukyaki Thorongi Sarukama Oina District Hospital Thawalgi Eye Specialist Dr. Birvala Okramna Luchingduna Nupa Nupi Angang Kaya Meet Check Togduna Mathau Taba Hidak Langtak Singso Lemni Gentoki Thoromadugi Athoiba Mithunglen Oikibi DC Thawal Hanaka Maina Aikoi Mioibagi Hakchangda Yamna Maruiba Organ Singi Manungda Meet So Amani Meet Udrabadi Punamak Aremba Tadoribani Aikoi Kudingmagna Meet Putarutanana Chekshina Tamnaba Hotnaba Mathau Tai Haiki DC na makata na nga sige thoramasi aikoi na hospital da adumak pangthokpa yabani adumak pu lab namadi hospital da chatuna laying bangam drabasing adugi yenglaga thoramasi khongjom kaithel asida pangthokpani miyamna su thoramasi gi khudong chaba si lobiyo nga sige thoram asi khaktana tana leingak na miyam gi damak paikhalakpa atai thoram sing da su miyamna saruk yaduna kanaba kya sing adu phanghauna ba hotna biu haiki hozi pawgi mathana tema bremtang lominasi Honglagli punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Nibe makigano Alda betamo Sige se next time tina check sin na laksila ka tham krabani ne Dada nang se juhar habaga amta kiderbo asumna mayam na machal bo ngap shan dugum masigi yung masibu aso yang an ko kada batagi next time tina ngap seli
Next TMT Johar Habati Makok na same mani. Zaman technology siya na bana concrete ka top na tinaba matanda kapag amok to hena angle at lay. Extract TMT. Strength is in the quick. Soccer company gi ground maker real. Chahi yankai suraba soccer company gi ground maker real. Hauzik market ta phangbiragani. Mahaw yamna leiba pisu yam chawba ground maker real samani. Mayamsu mahaw yengbi ground maker real. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Free ENT screening camp from 11 September to 13 September at Caesar Urban OPD Kasampat. Adom na nakung taba watlaba, fataba mahi taraklaba, nungay taba makhol toy na taraba, natondagi nahi toy na taraba, kanaw da toy na nungay traba, kok ngaw bagaloy na nahagjangi balance karaklaba, amasung atopa marip lay na ba, anabalay biragadi, hariba numit singa sidaling biragto na, kudong jaba asilaw biho, ako ba marol kitama, contact number asita, pawbiro. Break matung na mayamam khana taram nong chari makhataba paw pisari. Social Workers Congress linkhat ki bagi nifu go hum doirak subom pokumon thorang khongman da leiba club asimak ta da pangthokre. Organizing Committee of the Workers Congress khongman na sindana pangthokpa mapokumon thoram aduda khongman GP gi ex Pradhan Moirang Them nungsirei. Imphal Times ki editor Rinku Khumokcham, Consumer Affairs Food and Public Distribution ki District Supply Officer Thingwazam Oxford, Ima Panthoibi BLP khongman John 4 amadi 5 ki President Puyam Sorojini Leima amsung SWC ki President Athokpam Birendrana athoiba mithung sing oina saruk yaki thorongi manung chana khongman John 1 dagi 5 fawbada leiba English ngani kunga mari kunga manga gi class 10 amadi 12 ki exam da chada humbudra gi mathakta mark wangna fanglaba mahiroi sing amadi sana khotnaba gi lamda Manipur gi mai purakraba sanaroi sing da thingojam ongbi Ibemhal Devi Memorial Trust amadi imung manung na katpa mana mathum sing piduna mahiroi amadi sanaroi pune yangkai ga mari da punging thogatki amadi SWC linkhal amba leikiraba club asiki founder members sing da leisu katuna ikai khunaba suitki Manipur da Prime Minister Narendra Modi lakwaga mari lenana Imphal manungi maruoiba lambi sing Semjin ba amadi road median sing machudai duna kebagi thabak chathariba sigi manung chana BT road footbridge asisu yauri hairiba footbridge asi yengbada fazaraba su footbridge asigi net laga chatnariba yot ki plate sing sathina tatpa yauriba sidi kanam tana hana hanna yingsin bidabana footbridge asi landuna chaliba singi manungda khudaki khudong thiba thoktuna misi mina tholakpa yabagi fibam da leiri ningthina kebiraba footbridge asi yengbada phajaba khak natana nong yu shiliba madi plate tatliba sing asi mari leinaba singna hauzik mi lanthok lansing tawwa thingduna thamlingai manung asida semjil hobana pumnamakki afabo oiduna mafam asida khudong thiba thohandana ba thabak paikhatpa mathau tari Hauzilis lakpada maroiba paw ongkhana pisari Ngarang pangthokiba Vice President gi mikhalde NDA gi mirep CP Radhakrishnan mai pakre Pungamagi Prime Minister gi Manipur khongchana irang asida kanabas kari supi bangamloi haina Congress ki luchingba MLA TS location haikre amadi Am-Istv amasung Am-Istv gi recruitment gi wafam High Court yongnare Hozifaugen adi Am-Istv na sandok chari ba pawng matang asilusin jare mireng tabiri ba punama po umkhana khuruk jari